ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏ ꯑꯃꯗꯅꯤ ꯅꯥꯎꯇꯣꯟꯒ ꯄꯣꯝꯕꯤꯒꯅ ꯆꯠꯂꯤꯕꯗꯨ꯫ ꯅꯥꯎꯇꯣꯟꯒ ꯄꯣꯝꯕꯤꯒꯗꯨ ꯐꯥꯏꯕꯣꯛꯅꯤ, ꯑꯗꯨꯕꯨ ꯅꯥꯎꯇꯣꯟꯅ ꯃꯤ ꯈꯔ ꯋꯥꯡ ꯆꯥꯎꯏ, ꯄꯣꯝꯕꯤꯅ ꯃꯤ ꯌꯥꯝꯅ ꯄꯤꯛꯏ꯫ ꯌꯦꯡꯕꯗ ꯄꯣꯝꯕꯤꯗꯨ ꯅꯥꯎꯇꯣꯟꯒꯤ ꯃꯆꯟꯅꯨꯄꯤꯒ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯄꯣꯝꯕꯤꯅ ꯑꯍꯜꯅꯤ꯫ ꯃꯣꯏ ꯑꯅꯤꯗꯨ ꯂꯝꯕꯤꯗ ꯆꯠꯅ ꯅꯥꯎꯇꯣꯟꯅ ꯄꯣꯝꯕꯤꯗ, "ꯏꯆꯦ, ꯑꯥꯗ ꯕꯁ ꯑꯃ ꯂꯥꯛꯏꯁꯤꯒꯤ ꯃꯅꯤꯡꯗ ꯅꯣꯛꯈ꯭ꯔꯁꯤꯔꯥ? ꯑꯁꯤꯗꯤ ꯀꯟꯅ ꯊꯧꯏ, ꯇꯥꯟꯅ ꯐꯪꯉꯣꯏ ꯅꯥꯎꯇꯣꯟ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯈꯥꯝꯕ꯭ꯔꯅ ꯌꯦꯡꯁꯤꯔꯥ? ꯏꯕꯥꯅꯤꯒꯤ ꯐꯤꯕꯝꯁꯤꯗꯕꯨ ꯀꯩꯁꯨ ꯈꯥꯝꯃꯣꯏꯗ ꯏꯕꯨꯡꯉꯣ." "ꯑꯁ, ꯑꯗꯨꯗꯤ ꯈꯣꯡꯅ ꯑꯗꯨꯝ ꯆꯠꯇꯣꯏꯔꯥ ꯍꯥꯏꯁꯦ ꯏꯆꯦ?" "ꯆꯠꯁꯤ ꯀꯩꯅꯣ, ꯇꯦꯟꯈ꯭ꯔꯕ ꯑꯩꯐꯥꯎ ꯋꯥꯗꯦ, ꯁꯥꯡꯈ꯭ꯔꯕ ꯅꯪꯅ ꯀꯃꯥꯏ ꯋꯥꯔꯤꯅꯣ?" "ꯏꯆꯦ, ꯑꯋꯥꯡꯕ ꯃꯤꯅ ꯃꯁꯥ ꯂꯨꯝꯕ ꯍꯦꯟꯕꯅꯤ, ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯋꯥꯔꯤꯁꯦ." "ꯏꯆꯦ, ꯕꯁꯁꯦ ꯇꯞꯅ ꯊꯧꯕ ꯃꯥꯜꯂꯤ꯫ ꯏꯆꯦ, ꯑꯁꯤꯒꯤ ꯕꯁꯁꯦ ꯀꯩ ꯃꯃꯤꯡ ꯀꯧꯒꯦ?" "MSRTC ꯕꯁ ꯍꯥꯏꯗꯣ ꯑꯁꯤꯅꯤ, ꯏꯝꯐꯥꯜꯗ ꯌꯧꯔꯛꯄ ꯀꯨꯏꯗ꯭ꯔꯤ ꯍꯥꯏ꯫ ꯏꯕꯨꯡꯉꯣ, ꯑꯁꯤꯗꯤ ꯃꯅꯨꯡꯁꯨ ꯃꯊꯛꯁꯨ ꯃꯇꯥꯏꯁꯨ ꯃꯤ ꯂꯣꯏꯅꯅꯦ ꯅꯞꯄꯒ ꯂꯥꯛꯏ, ꯇꯣꯡꯐꯝ ꯂꯩꯔꯣꯏ." "ꯑꯁ, ꯑꯗꯨꯗꯤ ꯏꯆꯦ ꯀꯥꯡꯈꯣꯡꯗ ꯅꯞꯈ꯭ꯔꯁꯤꯔꯥ?" "ꯍꯥ?" "ꯑꯍꯣꯏꯒꯤ ꯅꯞꯁꯤ ꯍꯥꯏꯔꯣ ꯅꯥꯎꯇꯣꯟ? ꯅꯥꯇꯣꯝꯇ ꯅꯞꯄꯣ, ꯑꯩ ꯈꯣꯡꯅ ꯇꯥꯟꯅꯔꯒꯦ." ꯂꯥꯏꯕꯛ ꯐꯕꯗꯒꯤ MSRTCꯒꯤ ꯕꯁ ꯑꯍꯥꯟꯕꯗꯨ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯅꯥꯛꯇ ꯈꯥꯝꯖꯤꯜꯂꯛꯏ, ꯑꯗꯨꯒ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯕ ꯅꯨꯄꯥ ꯅꯍꯥ ꯑꯃ ꯀꯨꯝꯊꯔꯛꯏ꯫ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯕ, ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯋꯥꯡ ꯆꯥꯎꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡ ꯑꯆꯧꯕ ꯀꯧꯏ꯫ ꯑꯆꯧꯕꯅ ꯕꯁ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯄꯗ ꯐꯤꯒꯤ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯕꯪ ꯂꯥꯎꯅ ꯂꯥꯛꯏ꯫ ꯑꯆꯧꯕꯒꯤ ꯈꯣꯡꯒ꯭ꯔꯥꯎꯗꯨ ꯈꯨꯗꯣꯜ ꯌꯥꯝꯅ ꯂꯥꯎꯏ, ꯉꯧꯔꯣꯛ ꯉꯧꯏ, ꯐꯨꯔꯤꯠꯁꯨ ꯃꯨꯁꯨꯛ ꯃꯨꯅ ꯀꯣꯂꯔꯗꯨ ꯁꯪꯏ, ꯃꯁꯥ ꯅꯥꯜꯂꯤ꯫ ꯌꯦꯡꯕꯗ ꯆꯥꯏꯅꯤꯁ ꯐꯤꯜꯝꯒꯤ ꯐꯨꯅꯕ ꯍꯩꯕ ꯍꯦꯔꯣꯁꯨ ꯍꯥꯏꯐꯦꯠ ꯃꯥꯜꯂꯤ꯫ ꯕꯁꯀꯤ ꯀꯟꯇꯦꯛꯇꯔꯅ ꯕꯁ ꯃꯊꯛꯇꯒꯤ ꯑꯆꯧꯕꯗ ꯕꯁ ꯑꯇꯣꯡꯃꯟ ꯄꯤꯔꯝꯃꯨ ꯍꯥꯏꯕꯗ ꯑꯆꯧꯕꯅ ꯄꯤꯗꯦ꯫ ꯑꯆꯧꯕꯅ ꯈꯣꯟꯖꯦꯜ ꯋꯥꯎꯔꯞꯅ, "ꯀꯣꯟꯅ ꯇꯧꯁꯤꯅꯣ." ꯑꯆꯧꯕꯗꯨ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯃꯩꯈꯦꯠ ꯑꯃꯒ ꯌꯣꯡꯕꯤꯔꯤ ꯃꯄꯨꯜ ꯑꯃꯒ ꯂꯧꯊꯣꯔꯛꯏ, ꯑꯗꯨꯒ ꯃꯩꯈꯦꯠꯇꯨ ꯈꯦꯠꯂꯒ ꯕꯤꯔꯤꯗꯨ ꯆꯨꯔꯒ, ꯕꯤꯔꯤꯗꯨ ꯆꯤꯡꯂꯒ ꯕꯁ ꯑꯗꯨ ꯊꯧꯈ꯭ꯔꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠ ꯈꯠꯂꯒ, "ꯀꯣꯟꯅ ꯇꯧꯁꯤꯅꯣ." ꯕꯁ ꯀꯟꯇꯦꯛꯇꯔꯅ ꯕꯁ ꯗ꯭ꯔꯥꯏꯚꯔꯗ ꯁꯥꯎꯔꯞꯅ, "ꯏꯌꯥꯝꯕ, ꯒꯥꯔꯤꯗꯨ ꯊꯧꯕꯤꯔꯣ." ꯒꯥꯔꯤ ꯃꯅꯨꯡꯗ ꯄꯣꯠ ꯌꯣꯟꯕꯤ ꯑꯍꯜ ꯑꯃꯅ, "ꯏꯕꯨꯡꯉꯣ, ꯅꯣꯏꯒꯤ ꯒꯥꯔꯤꯗꯣ ꯉꯪꯉꯣꯅꯦꯍꯦ, ꯑꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯗꯒꯤ ꯒꯥꯔꯤ ꯑꯇꯣꯡꯃꯜꯒꯅꯦ ꯊꯧꯔꯨ ꯂꯥꯛꯎꯅꯨꯀꯣ, ꯃꯥꯏꯀꯩꯁꯤꯒꯤ ꯒꯨꯟꯗꯥꯅꯤ, ꯂꯥꯏꯇꯣꯟꯖꯝ ꯑꯆꯧꯕ ꯀꯧꯕꯅꯤ, ꯏꯌꯥꯝꯄꯜ ꯈꯨꯜꯗꯒꯤꯅꯤ, ꯃꯥꯅ ꯐꯨꯗꯕ ꯃꯤ ꯂꯩꯇ꯭ꯔꯕꯅꯤ, ꯅꯣꯏ ꯑꯃꯨꯛ ꯐꯨꯕꯤꯔꯛꯁꯅꯤ, ꯈ꯭ꯋꯥꯏꯔꯝꯕꯜ ꯀꯩꯊꯦꯜ ꯌꯧꯅꯕ ꯑꯃꯨꯛꯇ ꯀꯟꯅ ꯊꯧ, ꯁꯤ ꯑꯃꯨꯛꯇ ꯍꯥꯟꯅ ꯊꯧꯅꯦ, ꯏꯍꯦ, ꯉꯥꯏꯈꯣ, ꯑꯉꯥꯡ ꯑꯅꯤꯁꯤꯁꯨ ꯌꯥꯎꯍꯟꯈꯤꯁꯤꯀꯣ." ꯕꯁ ꯀꯟꯇꯦꯛꯇꯔꯗꯨꯅ, "ꯏꯃꯥ, ꯂꯦꯝꯅ ꯇꯣꯡꯍꯟꯕꯗꯤ ꯌꯥꯔꯣꯏ, ꯕꯁꯁꯦ ꯊꯥꯎ ꯍꯥꯞꯄꯒ ꯊꯧꯔꯤꯕꯅꯤ." ꯕꯁꯇꯨ ꯕ꯭ꯔꯪ ꯂꯥꯎꯅ ꯉꯪꯂꯛꯏ꯫ ꯍꯅꯨꯕꯤꯗꯨꯅ ꯀꯣꯟꯇꯦꯛꯇꯔꯗꯨꯗ, "ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯑꯇꯣꯡꯃꯜꯕꯨ ꯀꯌꯥꯕꯨ ꯂꯧꯕꯤꯒꯦ ꯍꯥꯏꯔꯤꯕꯅꯣꯅꯦ ꯏꯕꯨꯡꯉꯣ, ꯄꯨꯛꯆꯦꯜ ꯈꯔꯁꯨ ꯆꯥꯎꯅ ꯍꯤꯡꯕ ꯇꯝꯁꯤꯅꯦ." ꯅꯨꯄꯥ ꯑꯃꯅ, "ꯏꯃꯥꯅ ꯕꯁ ꯑꯁꯤꯗ ꯌꯥꯏꯉꯪꯄꯣꯛꯄꯤꯗꯒꯤ ꯀꯪꯂꯥ ꯃꯃꯥꯡ ꯐꯥꯎꯕ ꯇꯣꯡꯕꯗ ꯁꯤꯀꯤ ꯑꯃ ꯂꯧꯔꯕꯗꯤ, ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯅꯣꯡꯒꯥꯁꯤꯗꯒꯤ ꯇꯣꯡꯂꯕꯗꯤ ꯁꯤꯀꯤ ꯇꯪꯈꯥꯏ ꯄꯤꯕ ꯇꯥꯕꯅꯤ." ꯃꯤꯠꯅ ꯀꯨꯞꯄ ꯅꯪꯍꯧꯗꯦ, ꯑꯆꯧꯕꯗꯨ ꯕꯁꯇꯨꯗ ꯁꯠ ꯂꯥꯎꯅ ꯀꯥꯈꯠꯂꯛꯏ, ꯑꯗꯨꯒ ꯕꯁ ꯀꯟꯇꯦꯛꯇꯔꯗꯨꯗ ꯀꯤꯟꯅ ꯖꯣꯞ ꯂꯥꯎꯅ ꯊꯤꯟꯖꯤꯟꯈꯤ꯫ ꯕꯁ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕ ꯃꯌꯥꯝꯗꯨ ꯋꯥ ꯂꯥꯎꯏ꯫ ꯀꯟꯇꯦꯛꯇꯔꯗꯨ ꯃꯅꯥꯇꯣꯟꯗꯒꯤ ꯅꯥꯍꯤ ꯈꯨꯖꯥꯏ ꯑꯃ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯏ꯫ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟꯅ ꯂꯩ꯫ MSRTC ꯕꯁꯀꯤ ꯃꯊꯛꯇ ꯇꯣꯡꯕ ꯃꯤꯑꯣꯏ ꯈꯔꯁꯨ ꯃꯈꯥꯗ ꯌꯦꯡꯊꯔꯛ ꯃꯥꯜꯂꯤ꯫ ꯃꯊꯛꯇ ꯇꯣꯡꯕ ꯅꯨꯄꯥ ꯑꯃꯅ, "ꯑꯇꯣꯞꯄ ꯍꯥꯏꯕꯗꯨꯅꯤ, ꯅꯍꯥꯁꯦ ꯀꯤꯟ ꯑꯃꯨꯛ ꯆꯥꯔꯦꯗꯣ, ꯃꯈꯣꯜꯁꯨ ꯑꯗꯨꯝ ꯐꯖꯈꯤ. ꯍꯣꯏꯗ, ꯊꯦꯡꯅꯔꯒ ꯃꯤ ꯃꯁꯛ ꯈꯪꯕꯅꯤ. ꯑꯁꯣꯝꯗꯅ ꯆꯤꯡꯒꯤ ꯈꯨꯜꯗ ꯀꯥꯡꯂꯨꯞ ꯑꯅꯤ ꯍꯥꯠꯇꯣꯛꯅꯔꯦꯅ ꯆꯤꯡꯃꯥꯏꯁꯤꯗ ꯃꯩꯈꯨ ꯉꯥꯛꯇꯅꯤ ꯃꯪꯍꯧꯔꯤꯕꯁꯦ." ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ, "ꯏꯇꯥꯎ, ꯅꯍꯥꯟꯗꯒꯤꯅꯤ, ꯂꯥꯞꯈ꯭ꯔꯕ ꯆꯤꯡꯃꯥꯏꯔꯣꯝꯁꯤꯗ ꯀꯥꯔꯛꯂꯤ ꯃꯩꯈꯨꯁꯦ ꯑꯉꯛꯄ ꯑꯃꯅꯤ. ꯑꯇꯤꯌꯥꯁꯦ ꯄꯨꯡꯃꯝꯅꯤ ꯃꯝꯂꯤꯕꯁꯦ, ꯆꯤꯡꯃꯥꯏꯁꯤꯅ ꯃꯩ ꯆꯥꯛꯄꯒꯤ ꯅꯨꯃꯤꯠꯀꯥꯁꯦ ꯄꯨꯡꯈꯨꯝ ꯈꯨꯝꯂꯤꯕꯁꯤꯅꯤ." ꯕꯁꯀꯤ ꯃꯅꯤꯡꯗ ꯅꯞꯄ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ, "ꯏꯍꯦ, ꯅꯍꯥ ꯃꯆꯥ ꯑꯁꯤ ꯑꯆꯧꯕꯒꯤ ꯀꯤꯟ ꯑꯃ ꯆꯥꯈ꯭ꯔ ꯃꯥꯜꯂꯦꯅꯦ."
ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯕꯁ ꯅꯞꯄ ꯅꯨꯄꯥ ꯑꯃꯅ ꯃꯁꯤꯒꯤ ꯑꯆꯧꯕ ꯍꯥꯏꯕ ꯒꯨꯟꯗꯥ ꯑꯁꯤꯅ ꯐꯨꯗꯕ ꯃꯤꯁꯤ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦꯗ. ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯀꯔꯟ ꯍꯦꯛ ꯇꯥꯁꯤꯜꯂꯛꯇꯅ ꯏꯝꯐꯥꯜ ꯌꯧꯕꯁꯦ ꯍꯦꯛ ꯊꯦꯡꯊꯍꯟꯒꯗꯧꯔꯤꯗ. ꯏꯇꯥꯎ, ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯃꯔꯝꯒꯤꯅꯤ ꯑꯆꯧꯕꯅ ꯐꯨꯕꯤꯔꯤꯕꯁꯦ. ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯤꯒꯅꯨ. ꯑꯆꯧꯕꯅ ꯕꯁ ꯑꯇꯣꯡꯕ ꯁꯦꯟ ꯈꯣꯝꯕꯗ ꯀꯤꯟ ꯑꯃ ꯄꯤꯖꯈꯤꯕꯗꯣ. ꯑꯗꯨꯅ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯋꯥꯗꯨꯗꯤ ꯁꯤꯗ ꯄꯜꯂꯛꯑꯅꯨ. ꯅꯪ ꯆꯥꯕꯗ ꯑꯩꯁꯨ ꯌꯥꯎꯕ ꯌꯥꯏ. ꯑꯆꯧꯕꯗꯨ ꯕꯁꯇꯒꯤ ꯑꯃꯨꯛ ꯀꯨꯝꯊꯔꯛꯂꯒ ꯅꯥꯎꯇꯣꯝꯕꯒ ꯄꯣꯝꯕꯤꯒꯗ ꯅꯨꯡꯁꯤꯅ ꯕꯦꯝꯃ, ꯕꯨꯡꯉꯣ, ꯒꯥꯔꯤ ꯕꯁ ꯃꯊꯛꯇ ꯅꯣꯏ ꯀꯥꯈꯠꯂꯣ. ꯅꯣꯏ ꯑꯅꯤꯗꯒꯤ ꯒꯥꯔꯤ ꯑꯇꯣꯡꯕꯒꯤ ꯁꯦꯟ ꯂꯧꯒꯦ ꯍꯥꯏꯔꯛꯂꯔꯣꯏ. ꯁꯤꯁꯦ ꯀꯥꯈꯠꯂꯣ. ꯄꯣꯝꯕꯤꯒ ꯅꯥꯎꯇꯣꯝꯕꯒꯗꯤ ꯑꯆꯧꯕꯗꯨ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ. ꯃꯣꯏ ꯑꯅꯤꯗꯨ ꯋꯥ ꯍꯥꯏꯕ ꯅꯪꯗꯦ, ꯑꯆꯧꯕꯗꯁꯨ ꯌꯦꯡꯗꯦ. ꯕꯁ ꯃꯊꯛꯇ ꯇꯨꯃꯤꯟꯅ ꯀꯥꯈꯠꯂꯦ. ꯍꯧꯖꯤꯛ ꯄꯣꯝꯕꯤꯒ ꯅꯥꯎꯇꯣꯝꯕꯒꯅ ꯂꯩꯔꯤꯕꯗꯨ ꯃꯣꯏ ꯑꯅꯤꯅ ꯇꯣꯡꯂꯛꯄ MSRTCꯒꯤ ꯕꯁ ꯈꯥꯝꯐꯝꯗꯅꯤ. ꯅꯥꯎꯇꯣꯟꯅ ꯕꯁꯇꯨꯗ ꯌꯦꯡꯂꯒ ꯏꯆꯦ, ꯇꯨ ꯒꯥꯔꯤꯒꯤ ꯅꯥꯀꯜꯗꯒ 1984ꯒ ꯊꯥꯏ. ꯏꯆꯦ, ꯍꯧꯖꯤꯛꯁꯦ ꯏꯪ ꯀꯨꯝꯖꯥ ꯀꯌꯥꯅꯣ? ꯑꯁꯤ ꯊꯥꯔꯤꯁꯦ ꯑꯁꯤꯒꯤ ꯆꯍꯤꯁꯤꯅꯦ ꯑꯗꯨꯝ. ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯑꯗꯣ. ꯏꯆꯦ, 이반이부 ꯆꯤꯡ ꯇꯥꯅ ꯈꯣꯡꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯗꯣꯏꯔꯣ? ꯆꯠꯄ ꯇꯥꯕꯅꯤ. ꯈꯨꯠꯇ ꯁꯤꯀꯤ ꯑꯃ ꯌꯥꯎꯕꯁꯨ ꯅꯠꯇꯦ. ꯇꯥꯔꯝ ꯇꯥꯔꯝꯕ ꯄꯣꯠ ꯈꯨꯜꯂꯒ ꯆꯥꯔꯛꯈꯤꯗꯣꯏꯅꯤ. ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯍꯥꯏꯕꯅꯤ. ꯄꯣꯝꯕꯤ ꯑꯃꯗꯤ ꯅꯥꯎꯇꯣꯟ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯤꯡꯒꯤ ꯈꯨꯜ ꯑꯃꯗꯒꯤꯅꯤ. ꯀꯥꯡꯂꯨꯞ ꯃꯥꯟꯅꯗꯕ ꯈꯨꯜ ꯑꯅꯤ ꯈꯠꯅ ꯆꯩꯅꯕ ꯇꯧꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯂꯥꯛꯄꯅꯤ. ꯈꯨꯜ ꯑꯅꯤ ꯈꯠꯅꯕꯒꯤ ꯃꯔꯝꯗꯤ ꯆꯤꯡꯒꯤ ꯃꯐꯝ ꯑꯃꯠꯇꯗ ꯃꯩꯇꯩ ꯇꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤꯅꯤ. ꯅꯥꯎꯇꯣꯟꯒ ꯄꯣꯝꯕꯤꯒꯅ ꯂꯩꯔꯝꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯣꯛꯐꯝ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯈꯣꯏꯒꯤ ꯈꯨꯜꯗ ꯃꯩꯇꯩ ꯌꯨꯝꯅꯥꯛ ꯇꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯩꯇꯩ ꯇꯥꯟꯕ ꯍꯧꯔꯛꯄꯗꯒꯤ ꯃꯩꯇꯩ ꯀꯥꯡꯂꯨꯞꯁꯤꯡ ꯊꯪꯅꯕ ꯈꯨꯜꯗ ꯆꯪꯖꯐꯝ ꯂꯧꯔꯛꯈꯤ. ꯑꯗꯨꯕꯨ ꯃꯩꯇꯩꯅ ꯆꯪꯖꯐꯝ ꯂꯧꯔꯤꯕ ꯆꯤꯡꯃꯤ ꯈꯨꯜ ꯑꯗꯨꯅ ꯑꯃꯨꯛ ꯃꯩꯇꯩꯒꯤ ꯍꯥꯟꯅꯒꯤ ꯂꯩꯐꯝ ꯈꯨꯜꯗ ꯑꯗꯨꯃꯛ ꯂꯩꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤꯗꯃꯛ ꯈꯨꯜ ꯑꯅꯤꯗꯨ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯂꯛꯄꯅꯤ. ꯁꯣꯝꯗ ꯄꯣꯝꯕꯤꯒ ꯅꯥꯎꯇꯣꯟꯒꯗꯨ ꯂꯝꯕꯤꯗ ꯑꯃꯨꯛ ꯆꯠꯂꯤ. ꯅꯥꯎꯇꯣꯟꯅ ꯏꯆꯦ. ꯀꯔꯤꯅꯣ ꯅꯥꯎꯇꯣꯟ? ꯏꯆꯦ. ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯥꯎꯇꯣꯟ? ꯀꯔꯤꯅꯣ ꯏꯆꯦ? ꯃꯤꯅ ꯉꯥꯡꯒꯤ ꯇꯧꯕꯒ ꯏꯆꯦꯅ ꯍꯦꯛꯇ ꯈꯨꯝꯃꯛꯏꯁꯦ. ꯏꯄꯨ ꯃꯨꯅꯥꯒ 이복 ꯊꯔꯨꯒꯗꯣ ꯁꯤꯔꯝꯂꯗ꯭ꯔꯣ? ꯑꯁ, ꯀꯔꯤ ꯈꯨꯍꯪꯅꯣ ꯑꯗꯨꯗꯤ 이bungo? ꯋꯥꯈꯜꯗꯣ ꯈꯤꯇꯁꯨ ꯋꯥꯕꯒꯤ ꯃꯑꯣꯡꯗ ꯍꯪꯂꯧꯗꯅ. 이반이부 ꯌꯣꯜꯂꯛꯂꯤꯕ ꯑꯍꯜꯅꯤ ꯃꯣꯏ ꯑꯅꯤꯗꯣ. 이제 ꯑꯩꯒꯤ ꯃꯤꯠꯇ ꯀꯞꯅꯤꯡꯉꯥꯏ 이ꯁꯤꯡ ꯃꯍꯤ ꯑꯃꯇ ꯌꯥꯎꯗ꯭ꯔꯦ. ꯄꯤꯒ ꯇꯥꯔꯒ ꯀꯞꯄꯒ ꯍꯪꯅꯕ ꯌꯥꯎꯗ꯭ꯔꯦ. ꯅꯪꯕꯨ ꯆꯤꯡꯗ ꯀꯌꯥꯝ ꯀꯞꯄꯨꯔꯒꯦꯅꯦ? ꯍꯥ? ꯑꯍꯤꯡ ꯆꯨꯞꯄ ꯑꯃꯅꯦ ꯑꯩꯅ ꯀꯞꯈꯤꯕꯗꯨ ꯏꯆꯦ. 이ꯆꯦꯗꯤ ꯀꯌꯥꯝ ꯀꯞꯈꯤ? ꯈꯪꯉꯦꯉꯣ, ꯑꯩꯗꯤ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯋꯥꯟꯊꯔꯒ ꯂꯩꯔꯨꯔꯕꯅꯤꯅ ꯀꯞꯍꯧꯗ꯭ꯔꯦ. 이제 ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯀꯥꯡꯂꯨꯞ ꯑꯃꯠꯇꯅ ꯅꯨꯡꯁꯤꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯗꯨꯔꯣ 이bungo, ꯄꯪꯉꯒ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕꯒꯤ, ꯂꯤꯡꯖꯦꯜꯁꯨ ꯃꯥꯟꯅꯗꯕ, ꯑꯗꯨꯒ ꯃꯔꯤꯡꯖꯦꯜꯁꯨ ꯈꯥꯕ, ꯃꯤꯅ ꯍꯦꯟꯖꯤꯟꯕꯁꯨ ꯌꯥꯗꯕ, ꯑꯗꯨꯅ ꯃꯤꯅ ꯅꯨꯡꯁꯤꯗꯕ, ꯑꯗꯨꯏꯅꯤ. ꯅꯥꯎꯇꯣꯟꯗꯨ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯒ ꯑꯗꯨꯗꯤ ꯃꯩꯇꯩꯁꯤ ꯂꯣꯏꯅ ꯁꯨꯔꯤꯅꯦꯀꯣ ꯑꯗꯨꯗꯤ ꯍꯥꯏꯆꯦ. ꯃꯔꯨ ꯃꯔꯥꯡ ꯃꯆꯜ ꯂꯣꯏꯅ ꯁꯨꯕꯅ ꯐꯠꯇ꯭ꯔꯣ? ꯃꯁꯤꯅꯅꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯩꯇꯩꯅ ꯃꯀꯣꯛꯇ ꯊꯣꯡꯕ ꯉꯝꯂꯤꯕꯁꯦ. 이ꯆꯟꯅ ꯆꯟꯅꯕꯁꯤꯅ ꯐꯠꯇ꯭ꯔꯣ? ꯍꯥ? ꯂꯦꯞꯄꯅꯨ, ꯆꯠꯁꯤꯜꯂꯛꯑꯣ. ꯅꯥꯎꯇꯣꯟꯅ ꯆꯠꯅ ꯇꯧꯕ ꯉꯝꯕ 이ꯆꯦꯅꯤꯅꯦ ꯑꯩꯒꯤ. ꯇꯧꯕ ꯉꯝꯕꯒꯤꯅꯤ ꯍꯤꯡꯍꯧꯔꯤꯁꯦ. ꯇꯧꯕ ꯉꯝꯍꯧꯗꯕ ꯉꯥꯛꯇꯅꯤ ꯃꯤꯈꯥ ꯄꯣꯜꯍꯧꯔꯤꯕꯁꯤꯡꯁꯦ. ꯍꯧꯖꯤꯛ ꯈꯨꯜ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯈꯨꯜ ꯑꯃꯗꯤ ꯃꯤꯈꯥ ꯄꯣꯜꯂꯗꯕꯅꯤ. ꯃꯔꯝꯁꯤꯅ ꯇꯧꯕ ꯉꯝꯕ ꯑꯃꯗꯤ ꯆꯪꯉꯤ ꯏbungo. ꯍꯣꯏ ꯏꯆꯦ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤꯅ ꯇꯝꯕ ꯐꯪꯂꯛꯇꯕ ꯏꯆꯤꯜ ꯏꯅꯥꯎꯅꯤ. ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯕ ꯈꯨꯜ ꯑꯗꯨꯗ ꯂꯨꯆꯤꯡꯕ ꯑꯣꯏꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯈꯤꯕ ꯏꯆꯤꯜ ꯏꯅꯥꯎꯅꯤ. ꯅꯥꯎꯇꯣꯟꯒ ꯄꯣꯝꯕꯤꯒꯒꯤ ꯃꯔꯝꯗꯒꯤꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯛꯈꯤꯕ ꯈꯨꯜ ꯑꯗꯨꯗ ꯃꯩꯇꯩ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯏꯔꯥꯡ ꯍꯧꯔꯛꯈꯤꯕꯗꯨ. ꯃꯔꯝꯗꯤ ꯈꯨꯜ ꯑꯗꯨ ꯄꯣꯝꯕꯤ ꯑꯃꯗꯤ ꯅꯥꯎꯇꯣꯟ ꯃꯆꯤꯟ ꯃꯅꯥꯎꯅ ꯈꯨꯗꯨꯝ ꯆꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤꯗꯃꯛ. ꯂꯝꯕꯤꯗ ꯅꯥꯎꯇꯣꯟꯅ ꯃꯆꯦꯗ 이제 ꯆꯤꯡꯒꯤ ꯃꯐꯝ ꯑꯃꯗ ꯂꯝ ꯈꯔ ꯈꯣꯞꯆꯤꯜꯂꯒ ꯁꯪ ꯑꯃ ꯁꯥꯔꯒ ꯂꯩꯔꯨꯔꯁꯤꯔꯥ? ꯉꯥꯏꯈꯣ, 이마ꯒꯤ ꯃꯄꯥꯝꯗ ꯍꯥꯟꯅ ꯆꯠꯂꯨꯈꯤꯁꯤ. 이마ꯒꯤ ꯃꯄꯥꯝꯒꯤ ꯃꯤꯕꯨ ꯍꯤꯡꯕꯨ ꯍꯤꯡꯂꯝꯈꯤꯗ꯭ꯔꯣ? ꯃꯣꯏꯗꯤ ꯃꯩꯇꯩꯁꯨ ꯅꯠꯇꯅ. 이마ꯗꯤ ꯆꯤꯡꯃꯤ ꯅꯤꯉꯣꯜꯅꯤ.
ꯏꯃꯥꯅ ꯆꯤꯡꯃꯤ ꯑꯣꯏꯔꯁꯨ ꯕꯥꯁꯤꯅ ꯃꯩꯇꯩ ꯑꯣꯏꯕꯒꯤꯅꯤ ꯑꯩꯈꯣꯏꯅ ꯆꯤꯡꯗ ꯂꯩꯕ ꯌꯥꯔꯣꯏꯅ ꯇꯥꯜꯂꯛꯏꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯈꯤꯔꯣꯏ ꯁꯤꯕꯨꯡꯉꯣ ꯇꯨ ꯃꯥꯡꯗ ꯎꯔꯤꯕ ꯆꯤꯡꯗꯣꯜꯁꯤꯗꯅꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯤꯛꯂꯤꯉꯩ ꯃꯁꯤꯒ ꯏꯃꯥꯒꯅ ꯄꯨꯕꯤꯈꯤꯕꯗꯣ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯞꯄꯁꯤ ꯈꯣꯡꯅ ꯆꯠꯇꯣꯏꯕ ꯍꯣꯏ ꯆꯠꯇꯣꯏꯅꯤ ꯀꯥꯕꯁꯨ ꯈꯣꯡꯅ ꯀꯥꯗꯣꯏꯅꯤ ꯑꯁ ꯑꯕꯣꯛ ꯍꯣꯏꯗꯣ ꯁꯤꯔꯝꯃꯅꯤꯗ ꯆꯦ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯑꯃꯗ ꯕꯣꯔꯥ ꯑꯃ ꯈꯜꯂꯒ ꯑꯐꯪꯕ ꯅꯤꯔꯒ ꯆꯥꯔꯒ ꯃꯇꯝ ꯈꯔ ꯂꯦꯜꯂꯁꯤ ꯃꯗꯨ ꯌꯥꯔꯣꯏ ꯏꯕꯨꯡꯉꯣ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄꯥꯟꯗꯝ ꯑꯃꯒꯤ ꯃꯈꯥꯗ ꯇꯧꯒꯗꯕ ꯉꯥꯛꯇꯅꯤ ꯏꯆꯦ ꯆꯤꯡꯗꯗꯤ ꯃꯩꯇꯩ ꯇꯥꯕꯗꯤ ꯑꯝꯇꯁꯨ ꯌꯥꯗꯅ ꯆꯤꯡꯗ ꯃꯩꯇꯩ ꯂꯩꯔꯗꯤ ꯑꯔꯩꯃꯜ ꯁꯦꯜ ꯊꯤ ꯍꯥꯏꯗꯨꯗꯤ ꯂꯩꯔꯨꯁꯤ ꯍꯥꯏꯕ ꯅꯠꯇꯦ ꯏꯕꯣꯛ ꯍꯣꯏꯗ ꯆꯠꯂꯨꯁꯤ ꯍꯥꯏꯕꯅꯤ ꯃꯣꯏ ꯑꯅꯤꯗꯨ ꯃꯔꯩ ꯇꯧꯗꯨꯅ ꯆꯠꯂꯤꯉꯩ ꯃꯅꯤꯡꯗ ꯑꯍꯜ ꯑꯅꯤꯈꯛꯅ 이수 아니 ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯠꯅ ꯃꯅꯤꯡꯂꯣꯝꯗ ꯌꯦꯡꯊꯣꯔꯛꯏ ꯄꯣꯝꯕꯤꯅ ꯅꯥꯛꯇꯣꯟ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ ꯑꯩꯈꯣꯏ ꯑꯕꯣꯛꯇꯣ ꯑꯣꯏꯔꯖꯥꯠꯂꯣ ꯈꯪꯗꯦ ꯏꯆꯦ ꯑꯩꯈꯣꯏ ꯑꯕꯣꯛꯇꯤ ꯁꯤꯔꯝꯃꯅꯤꯗ ꯏꯆꯦ ꯍꯦ ꯑꯗꯥꯏꯅ ꯍꯥꯏꯅꯣ ꯁꯤꯔꯝꯃꯅꯤ ꯀꯩꯅꯣ ꯏꯆꯦ 이반이나 자희 말이 망아 수룩보다 이복디 맘마미또 뿡코이 코여우르두디 헤이 아두디 싱타르가 마이틱버기 쿠이보이람니 이보 에코이부 거브로 뽐비두 하누비두다 쿰라가 하누바두다 뭐 이행이 하누바두나 뽐비다 이수원이부 까다이다 기노네 하 망도 우리바 찡나시 째까도이로 뽐비나 이보 이실일보 아이코야니 ꯆꯤꯡꯒꯤ ꯊꯥꯞꯄ ꯑꯃꯗꯒꯤꯅꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯤꯜ ꯏꯅꯥꯎ ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯆꯠꯀꯦ ꯂꯥꯛꯄꯅꯤ ꯑꯗꯨ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛꯇ ꯄꯣꯊꯥꯗꯅ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯅꯦ ꯍꯥ ꯉꯥꯏꯈꯣ ꯉꯁꯤ ꯑꯍꯤꯡꯁꯦ ꯑꯩꯈꯣꯏꯒꯤꯗ ꯄꯣꯊꯥꯈꯣ ꯃꯔꯝꯗꯤ ꯃꯥꯡꯗ ꯎꯔꯤꯕ ꯆꯤꯡ ꯑꯁꯤꯗꯤ ꯌꯦꯡꯕꯗ ꯅꯛꯄꯒꯤ ꯋꯥꯅꯤ ꯌꯧꯕꯒꯤ ꯂꯣꯏꯕ ꯅꯥꯏꯕ ꯆꯤꯡꯌꯥꯡ ꯅꯠꯇꯦ ꯉꯁꯤ ꯑꯍꯤꯡꯁꯦ ꯅꯕꯣꯛꯀ ꯑꯩꯒꯒꯤꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯒ ꯍꯌꯦꯡ ꯆꯠꯂꯨ ꯑꯩꯅ ꯅꯆꯤꯟ ꯅꯛꯄꯒꯤ ꯁꯥꯏꯀꯜ ꯑꯃꯁꯨ ꯄꯤꯅꯤ ꯂꯩꯍꯥꯎ ꯉꯥꯗꯨ 이수 ꯑꯅꯤꯁꯤꯗ ꯌꯥꯜꯍꯜꯂꯨ ꯑꯃꯨꯛꯇ ꯍꯣꯏ 이수 ꯇꯣꯝꯕ ꯈꯥꯎꯁꯤ ꯌꯥꯜꯂꯨꯁꯦ ꯉꯥꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯍꯜ ꯑꯅꯤꯗꯨꯅ ꯄꯣꯝꯕꯤꯒ ꯅꯥꯎꯇꯣꯟꯒꯗꯨ ꯂꯝꯕꯤ ꯑꯆꯧꯕꯗꯨꯒꯤ ꯂꯩꯔꯛ ꯑꯃꯗ ꯄꯨꯁꯤꯜꯂꯛꯏ ꯅꯨꯃꯤꯗꯥꯡꯅꯤ ꯑꯍꯜ ꯑꯅꯤꯗꯨꯒ ꯅꯥꯎꯇꯣꯟꯒ ꯄꯣꯝꯕꯤꯒ ꯃꯣꯏ ꯃꯔꯤ ꯐꯨꯡꯒꯥꯗ ꯃꯩ ꯄꯨꯟꯅ ꯇꯤꯛꯂꯤ ꯍꯅꯨꯕꯗꯨꯅ ꯄꯣꯝꯕꯤꯒ ꯅꯥꯎꯇꯣꯟꯒꯗ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯆꯤꯡꯗꯣ ꯃꯩꯇꯩ ꯑꯃꯠꯇ ꯆꯪꯕ ꯌꯥꯗ꯭ꯔꯕꯅꯤ ꯆꯪꯕ ꯇꯥꯔꯕꯁꯨ ꯂꯨꯅ ꯊꯣꯛꯀꯅꯤ ꯀꯨꯏꯗ꯭ꯔꯤ ꯊꯥ 3ꯃꯨꯛꯀꯤ ꯃꯃꯥꯡꯅꯤ ꯆꯤꯡ ꯑꯗꯨꯗ ꯀꯥꯡꯂꯨꯞ 3 ꯈꯟꯅ ꯆꯩꯅꯈꯤꯕꯒꯤ ꯊꯧꯗꯣꯛ ꯂꯩꯈꯤꯅꯦ ꯆꯤꯡꯗꯣ ꯑꯔꯦꯝꯕ ꯂꯝ ꯉꯥꯛꯇꯅꯤ ꯑꯔꯦꯝꯕ ꯂꯝꯁꯤꯡꯗꯨꯕꯨ ꯈꯣꯞꯆꯤꯟꯅꯔꯛꯄꯗꯒꯤ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯊꯧꯗꯣꯛꯇꯣ ꯊꯣꯛꯂꯛꯈꯤꯕꯅꯤ ꯍꯥꯏꯅ ꯇꯥꯏ ꯑꯩꯒꯤ ꯃꯤ ꯂꯩ ꯃꯩꯇꯩ ꯌꯨꯝꯅꯥꯛ 10ꯃꯨꯛ ꯇꯥꯏ ꯃꯣꯏꯁꯤꯡꯗꯣ ꯇꯝꯄꯥꯛꯇ ꯀꯨꯝꯊꯔꯛꯂꯦ ꯊꯧꯗꯣꯛꯇꯨꯒꯤ ꯃꯔꯝꯗꯣ ꯑꯩꯈꯣꯏꯗ ꯇꯝꯕꯅꯤ ꯅꯥꯎꯇꯣꯟꯅ 이보 ꯍꯧꯖꯤꯛꯀꯥꯟꯁꯦ ꯆꯤꯡꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯀꯥꯡꯂꯨꯞ ꯃꯁꯦꯜ ꯌꯥꯝꯅ ꯈꯠꯅꯔꯤꯁꯤ ꯀꯩꯒꯤꯅꯣ ꯃꯁꯤ ꯑꯉꯛꯄ ꯑꯃꯅꯤ 이수 ꯇꯣꯝꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯌꯥꯝꯕ ꯂꯩꯕꯥꯛꯇꯗꯤ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯇꯤ ꯈꯔ ꯇꯣꯏꯅ ꯊꯣꯛꯀꯜꯂꯤ ꯃꯔꯝꯗꯤ ꯀꯥꯡꯂꯨꯞ ꯈꯔꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯈꯨꯟꯗꯥꯕ ꯌꯥꯎꯔꯤ ꯑꯗꯨꯅ ꯃꯐꯝ ꯑꯃꯗ ꯏꯔꯥꯡ ꯊꯣꯛꯄꯒꯤ ꯄꯥꯎ ꯇꯥꯕꯗ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗꯁꯨ ꯏꯔꯥꯡ ꯍꯦꯛꯇ ꯁꯥꯒꯠꯅꯩ ꯋꯥꯇꯦꯝꯅꯕ ꯌꯥꯁꯤꯟꯅꯕ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯃꯔꯝ ꯑꯁꯤꯅ ꯀꯥꯡꯂꯨꯞ ꯃꯁꯦꯜ ꯈꯟꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛꯇꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯂꯩꯔꯤꯕ ꯃꯈꯩ ꯊꯣꯛꯈꯤꯅꯤ ꯃꯅꯤꯄꯨꯔꯗ ꯈꯛ ꯅꯠꯇꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯊꯣꯛꯂꯤꯕꯅꯤꯅꯦ ꯍꯅꯨꯕꯤꯗꯨꯅ ꯑꯃꯨꯛ 이수 ꯑꯅꯤ ꯅꯣꯏ ꯆꯤꯡꯗ ꯆꯠꯂꯅꯨ ꯃꯤ ꯍꯥꯏꯕꯁꯦ ꯐꯠꯇꯕꯅ ꯁꯔꯨꯛ ꯌꯥꯝꯕꯅꯤ ꯑꯐꯕ ꯃꯤ 100 ꯐꯠꯇꯕ ꯂꯨꯆꯤꯡꯕ ꯑꯃꯅ ꯂꯣꯏꯅ ꯂꯝꯖꯤꯡꯕ ꯉꯝꯕꯅꯤ ꯃꯔꯝꯗꯤ ꯑꯐꯕ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯖꯩꯗꯣ ꯑꯗꯨꯒ ꯐꯠꯇꯕ ꯃꯤ ꯍꯥꯏꯕꯁꯤꯅ ꯑꯐꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯑꯐꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯁꯥꯔꯒ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯄꯨꯁꯤꯟꯕꯤꯗꯣ ꯃꯔꯝ ꯑꯁꯤꯅ ꯐꯠꯇꯕꯅ ꯃꯀꯣꯛ ꯑꯣꯏꯕ ꯃꯐꯝꯗ ꯆꯪꯕ ꯇꯧꯍꯩꯗꯦ ꯆꯪꯕ ꯌꯥꯗꯦꯀꯣ 이수사 ꯑꯌꯨꯛ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯅꯤ ꯍꯅꯨꯕꯒꯤ ꯁꯥꯏꯀꯜꯗꯨ ꯃꯆꯤꯟ ꯃꯅꯥꯎꯅ ꯂꯣꯟꯅ ꯄꯨꯔꯒ ꯂꯥꯛꯂꯤ ꯁꯣꯝꯗ ꯍꯅꯨꯕꯗꯨ ꯁꯥꯏꯀꯜ ꯈꯥꯝꯐꯝ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯑꯣꯟꯊꯣꯛꯄꯅꯤꯗ ꯁꯥꯏꯀꯜꯗꯨ ꯅꯨꯡꯁꯤꯠꯁꯨ ꯌꯥꯎꯗꯕꯅꯤꯅꯦ
ꯃꯈꯥꯏꯁꯤꯒꯤ ꯐꯥꯎꯕ ꯄꯥꯏꯔꯝꯂꯣꯏꯗꯣ ꯏꯁꯨ ꯑꯅꯤꯗꯣ ꯐꯔꯦ ꯑꯅꯤꯡꯕ ꯑꯃ ꯂꯩꯖꯗꯅ ꯇꯧꯔꯤꯕꯅꯤ ꯆꯠꯆꯔꯁꯅꯨ ꯁꯣꯝꯗ ꯂꯝꯕꯤꯗ ꯅꯥꯎꯇꯣꯟꯅ ꯁꯥꯏꯀꯜꯗꯨ ꯀꯟꯅ ꯑꯣꯠꯂꯤ ꯑꯗꯨꯒ ꯄꯣꯝꯕꯤꯅ ꯃꯌꯥꯏꯒꯤ ꯌꯣꯠ ꯐꯩꯔꯤꯕꯗꯨꯗ ꯐꯝꯂꯒ ꯅꯪ ꯅꯨꯡꯁꯤꯠꯇꯤ ꯐꯖꯅ ꯍꯥꯜꯂꯤꯀꯣ ꯅꯥꯎꯇꯣꯟ ꯏꯆꯦ ꯅꯪ ꯎꯍꯧꯗ꯭ꯔꯕꯣ ꯎꯔꯝꯃꯣꯏꯅꯦ ꯑꯃꯥꯡꯁꯪꯗ ꯐꯝꯃꯒ ꯎꯏꯔꯒ ꯂꯩꯈ꯭ꯔꯕꯅꯤꯅ ꯀꯔꯟꯗꯣ ꯉꯥꯡꯂꯅꯨ ꯁꯥꯏꯀꯜꯗꯨ ꯑꯣꯠꯂꯣ ꯃꯣꯏ ꯑꯅꯤꯗꯨ ꯅꯤꯡꯊꯝꯊꯥꯒꯤ ꯏꯪꯈ꯭ꯔꯕ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯁꯦꯒꯥꯏꯕ ꯑꯃꯟꯕ ꯃꯐꯤꯁꯤꯡꯗꯨꯒ ꯆꯤꯡꯗꯣꯜ ꯇꯝꯅ ꯂꯥꯛꯏ ꯂꯩꯆꯤꯜꯁꯨ ꯐꯅ ꯀꯨꯡꯅ ꯊꯥꯕꯅ ꯂꯝꯕꯤꯒꯤ ꯑꯆꯠ ꯑꯋꯣꯡꯁꯤꯡꯁꯨ ꯎꯕ ꯉꯝꯗꯦ ꯃꯆꯤꯟ ꯃꯅꯥꯎ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯑꯍꯥꯟꯕ ꯄꯟꯊꯨꯡꯐꯝ ꯌꯧꯔꯤ ꯏꯕꯨꯡꯉꯣ ꯅꯨꯃꯤꯠꯁꯨ ꯑꯝꯇ ꯎꯗ꯭ꯔꯦ ꯇꯝꯄꯥꯛꯂꯣꯝꯗ ꯃꯉꯥꯏꯔꯦ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯐꯪꯕ ꯈꯔ ꯎꯔꯤꯁꯦ ꯁꯥꯏꯀꯜꯁꯦ ꯑꯁꯤꯒꯤ ꯑꯁꯣꯡꯕ ꯃꯔꯛꯁꯤꯗ ꯂꯣꯠꯁꯤꯜꯂꯝꯕꯁꯦ ꯑꯗꯨꯒ ꯆꯤꯡ ꯂꯝꯕꯤꯁꯦ ꯀꯥꯕ ꯍꯧꯔꯁꯦ ꯏꯆꯦ ꯑꯩꯗꯤ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯆꯤꯡꯌꯥꯡꯗ ꯂꯐꯨ ꯃꯌꯥꯝ ꯍꯧꯔꯝꯅꯤ ꯏꯕꯨꯡꯉꯣ ꯆꯤꯡꯒꯤ ꯂꯐꯨ ꯃꯌꯥꯝ ꯃꯌꯥꯝ ꯊꯥꯕꯅꯦꯕ ꯍꯣꯔꯦꯟ ꯂꯐꯣꯏ ꯄꯥꯜꯂꯝꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯄꯣꯝꯕꯤꯗꯨ ꯆꯤꯡꯒꯤ ꯂꯝꯕꯤꯗ ꯀꯥꯕ ꯍꯧꯏ ꯑꯗꯨꯒ ꯆꯠꯅ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ ꯂꯐꯣꯏ ꯄꯥꯟꯕꯒꯤ ꯃꯇꯝ ꯂꯩꯇꯦꯀꯣ ꯂꯐꯣꯏ ꯍꯥꯏꯔꯤꯕ ꯍꯩꯁꯤꯗꯤ ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯅꯥꯏꯕ ꯅꯠꯇꯦ ꯆꯍꯤ ꯆꯨꯞꯄ ꯃꯍꯩ ꯑꯗꯨꯝ ꯌꯥꯟꯕ ꯄꯥꯝꯕꯤꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯥꯎꯇꯣꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯤꯡꯗ ꯀꯥꯈꯠꯂꯛꯏ ꯐꯩꯒꯜꯁꯨ ꯃꯊꯤ ꯂꯣꯏ ꯊꯣꯛꯑꯦ ꯑꯌꯨꯛꯇꯒꯤ ꯁꯥꯏꯀꯜ ꯊꯧꯕꯒꯤ ꯆꯤꯡ ꯌꯥꯝ ꯀꯥꯔꯅꯤꯕ ꯑꯩ ꯍꯧꯖꯤꯛ ꯃꯣꯏ ꯑꯅꯤꯅ ꯂꯦꯞꯂꯤꯕꯁꯤ ꯆꯤꯡ ꯃꯇꯣꯜꯗꯅꯤ ꯃꯃꯥꯒꯤ ꯃꯄꯥꯡ ꯑꯣꯏꯔꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯆꯤꯡꯃꯥꯏꯗꯅꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯑꯔꯥꯞꯄꯗ ꯃꯩꯖꯥꯎ ꯑꯃ ꯑꯅꯤ ꯍꯧꯕꯁꯨ ꯃꯆꯤꯟ ꯃꯅꯥꯎꯅ ꯎꯔꯤ ꯕꯨꯡꯉꯣ ꯃꯤ ꯂꯩꯕ ꯃꯥꯜꯂꯦ ꯑꯥꯗ ꯃꯩ ꯊꯥꯕ ꯎꯏ ꯏꯆꯦ ꯆꯪꯉꯨꯁꯤ ꯍꯥꯏꯔꯣ ꯑꯗꯣ ꯌꯨꯝꯗꯤ ꯑꯝꯇ ꯎꯗꯦ ꯃꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯅꯨꯃꯤꯗꯥꯡꯅꯤ ꯀꯃꯥꯏꯅ ꯎꯗꯣꯏꯅꯣ ꯑꯩ ꯐꯥꯎ ꯅꯪ ꯎꯗ꯭ꯔꯤꯁꯤꯅꯤ ꯄꯛꯇ꯭ꯔꯤꯁꯦ ꯃꯩꯁꯤꯗ ꯑꯗꯨꯝ ꯌꯦꯡꯉꯒ ꯑꯃꯃꯗ ꯑꯃꯨꯛ ꯌꯦꯡꯉꯗꯤ ꯑꯩ ꯀꯥꯏꯗꯩ ꯎꯗꯣꯏꯅꯣ ꯅꯥꯎꯇꯣꯟ ꯈꯨꯠ ꯄꯥꯏꯔꯛꯑꯣ ꯃꯤꯠꯁꯦ ꯀꯔꯤꯝꯇ ꯎꯗ꯭ꯔꯦ ꯃꯩ ꯊꯥꯔꯤꯕꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤ ꯀꯅꯥ ꯈꯪꯅꯤ ꯏꯕꯣꯛ ꯍꯣꯏ ꯑꯣꯏꯔꯝꯕꯁꯨ ꯏꯆꯦ ꯏꯕꯣꯛꯇꯤ ꯁꯤꯔꯝꯃꯅꯤ ꯋꯥꯅꯦ ꯃꯣꯏ ꯁꯥꯒꯩꯒꯤ ꯃꯤ ꯑꯣꯏꯔꯝꯅꯤ ꯑꯁꯤ ꯃꯆꯤꯜ ꯃꯅꯥꯎꯗꯨ ꯃꯩ ꯊꯥꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯃꯩ ꯆꯥꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯥꯡ ꯇꯦꯟ ꯄꯥꯏꯕ ꯃꯤꯑꯣꯏ ꯃꯔꯤ ꯃꯉꯥ ꯆꯤꯡꯃꯤ ꯃꯔꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯆꯤꯡꯃꯤ ꯅꯨꯄꯥ ꯑꯃꯅ ꯃꯩ ꯌꯥꯏꯅ ꯆꯤꯡꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞꯅ ꯅꯝꯅ ꯈꯣꯞꯆꯤꯟꯒꯗꯕꯅꯤ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯐꯨꯔꯨꯞꯁꯦ ꯃꯁꯤꯡ 30ꯒꯤ ꯃꯊꯛꯇꯅꯤ ꯃꯇꯝ ꯑꯃꯗ ꯂꯩꯐꯝ ꯂꯩꯔꯛꯇ꯭ꯔꯕꯁꯨ ꯌꯥꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯉꯝꯂꯤꯕ ꯃꯈꯩ ꯆꯤꯡꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯈꯨꯗꯨꯝ ꯆꯜꯍꯧꯒꯗꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯥ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯑꯗꯣ ꯏꯌꯥꯝꯕ ꯃꯊꯛꯇ ꯐꯨꯔꯨꯞ ꯑꯅꯧꯕ ꯑꯃ ꯈꯨꯟꯗꯥꯁꯤꯜꯂꯤꯕꯁꯤꯁꯨ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤ ꯃꯤꯁꯤꯡꯁꯨ ꯑꯁꯨꯝ ꯌꯥꯝꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯑꯋꯥꯡꯂꯣꯝꯗ ꯌꯥꯝ ꯇꯥꯝꯅ ꯎꯔꯤꯕ ꯈꯨꯜ ꯑꯁꯦ ꯇꯨ ꯍꯧꯖꯤꯛꯁꯨ ꯃꯩ ꯃꯆꯥ ꯊꯥꯟꯕ ꯎꯔꯤꯕꯁꯦ ꯃꯁꯤꯁꯨ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤ ꯀꯔꯝꯕ ꯐꯨꯔꯨꯞꯅꯣ ꯑꯩꯈꯣꯏ ꯈꯪꯗꯦ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯃꯥꯟꯅꯔꯕꯁꯨ ꯑꯩꯈꯣꯏꯒ ꯂꯣꯟ ꯃꯥꯟꯅꯗꯕꯁꯤꯡꯗꯤ ꯂꯣꯏꯅ ꯇꯥꯟꯊꯣꯛꯈꯤꯒꯗꯕꯅꯤ ꯅꯨꯄꯥ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯂꯥꯟꯗꯤ ꯅꯨꯃꯤꯗꯥꯡꯗ ꯇꯧꯒꯗꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯂꯥꯂꯣꯡꯁꯤꯅꯤ ꯂꯥꯂꯣꯡ ꯍꯩꯕ ꯀꯧꯔꯤꯕꯁꯦ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛꯃꯛ ꯆꯠꯂꯒ ꯈꯨꯜꯁꯦ ꯃꯩ ꯊꯥꯕ ꯍꯧꯕ ꯌꯥꯔꯦ ꯇꯉꯥꯏꯃꯛ ꯐꯗ꯭ꯔꯕꯗꯤ ꯑꯎꯕ ꯃꯤ ꯍꯥꯠꯂꯝꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯉꯝꯒꯦ ꯍꯥꯏꯔꯕꯗꯤ ꯃꯤ ꯍꯥꯠꯀꯗꯕꯅꯤ ꯂꯥꯏꯕꯛ ꯐꯕꯗꯤ ꯄꯣꯝꯕꯤꯒ ꯅꯥꯎꯇꯣꯟꯒꯗꯨ ꯆꯤꯡꯒꯤ ꯂꯣꯟꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯃꯣꯏ ꯑꯅꯤꯗꯤ ꯆꯤꯡꯃꯤꯁꯤꯡꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ ꯄꯣꯝꯕꯤꯅ ꯏꯕꯨꯡꯉꯣ ꯀꯨꯝꯃꯁꯦ ꯃꯤꯑꯣꯏꯁꯤꯡꯁꯦ ꯑꯕꯣꯛ ꯍꯣꯏꯒꯤ ꯀꯥꯡꯂꯨꯞ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯨꯜ ꯑꯁꯤꯗꯤ ꯏꯃꯥꯒꯤ ꯃꯄꯥꯝꯅꯤ ꯑꯩ ꯃꯨꯟꯅ ꯈꯪꯉꯤ ꯈꯨꯜ ꯆꯪꯐꯝꯗ ꯊꯦꯠꯍꯧꯔꯤꯕ ꯁꯥꯒꯤ ꯃꯀꯣꯛ ꯑꯅꯤꯗꯣ ꯑꯩ ꯉꯁꯤꯁꯨ ꯅꯤꯡꯁꯤꯡꯂꯤ ꯂꯥꯛꯑꯣ ꯀꯨꯝꯃꯁꯦꯕ ꯍꯣꯏ ꯀꯨꯝꯃꯁꯦ ꯅꯣꯡꯁꯨ ꯉꯥꯟꯒꯗꯧꯔꯦ ꯅꯣꯡ ꯉꯥꯜꯂꯛꯑꯗꯤ ꯏꯕꯥꯅꯤ ꯍꯤꯡꯉꯔꯣꯏ ꯑꯗꯨꯅ ꯊꯨꯅ ꯀꯨꯝꯃꯁꯦ ꯑꯗꯨ ꯏꯆꯦ ꯀꯔꯤꯒꯨꯝꯕ ꯏꯕꯥꯅꯤꯗ ꯃꯣꯏꯅ ꯇꯥꯟꯅꯔꯛꯂꯕꯗꯤ ꯍꯤꯡꯅꯕ ꯆꯦꯟꯅꯈꯤꯁꯤꯀꯣ ꯏꯆꯦꯁꯨ ꯑꯩꯕꯨ ꯀꯅꯤ ꯈꯟꯒꯅꯨꯀꯣ ꯑꯩꯕꯨꯗꯤ ꯊꯋꯥꯏꯁꯦ ꯊꯋꯥꯏ ꯊꯥꯔꯁꯨ ꯊꯥꯅ ꯏꯆꯦꯕꯨꯗꯤ ꯀꯜꯂꯝꯅꯤ ꯑꯁꯣꯝꯗ ꯆꯤꯡꯃꯤ ꯑꯃꯅ ꯀꯅꯥꯅꯣꯅꯦ ꯆꯤꯡꯃꯥꯏꯔꯣꯝꯗ ꯃꯤ ꯑꯃ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕꯁꯤꯅ ꯍꯤꯡꯍꯧꯕ ꯃꯤꯒ ꯌꯥꯎꯕ ꯖꯥꯠꯂꯥ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯇꯥꯏꯅꯦ ꯏꯌꯥꯝꯕ ꯍꯤꯡꯍꯧꯕ ꯃꯤ ꯑꯣꯏꯗꯣꯏꯅꯤꯅꯦ ꯃꯌꯥꯝ ꯇꯨꯃꯤꯟ ꯂꯩꯕꯤꯌꯨ
Noi ahum asom makharam da kumo. Aikoi ahum na asom da kumge. Noi na asom da kumo. Chin kini ko. Som da nautun ga pombi ga du kibana loikre. Moi ani du jing makha da sen thage tawbaga jing mi singa mayok nari. Pombi na yam kina. Aikoi maitai ni pa. Kari. Noi na maitai oiraga jingi khulsida. Kari tawba lakli ba. Khulase. Imagi mapam ni ipa. Hojikti khullasida atopa kanglup amata leiba yatre. Makha tana leibusu yasu yaroi. Maramasina nakhoi anisu mafam asi thadokduna tampakta thuna kumkhro. Nautona ipa aikhoisu chingmini maitai oizarabasu chingda pokpa chingda saujaba chingmi maitai ni chingda pokpa maitai aikhoina chingda karigi leiba yaroidoino maitai khakta natana Manipurda lariba kanglup khudingmak chinga mari tamda leiminaba loina yai kaino ipa. Ai masi angangsi wayamna ngangine chinga tamga marakta khenaba yamda leiko tamdadi mafam khudingmak mapu loina panmani aduga chingdadi mapu amata leiteko angambado mapuni siba kitabado ningthongni noi tamgi na tamgi thokpa chingi thokpa noi maitegi ayapa sanabado aikhoidadi Tarokanu ko angang. Nupa amana. Ichani. Mafam sida aikhoigi kanglup nataba atopa kanglup amata. Changma phabu yadrabani. Maramasina noi ani mafam si thadoklaga thuna kumthakro. Atopa kanglup na arapadagi ukraga aikhoigi pau puthok pusin tawba maitai mankhini. Numisu tholakadore thuna kumthakro. Arapa khul amadagi pombiga nautombaga chingmi kharaduga wari sanaribadu lapna ui. Somgi arapa khulgi miyoi kharasu thangten pairaga chingmi amana. Tammi oigaduinine moi anise. Mi phatta leiba khul asidi tammiga khusamnaraga lalong ama yatli boireko. Maitai haiba sase yawda yawida mabuk phatkidreda. Moina soidana oigani aikhoibu awaba tahalibase. Moina insilaga aikoi masel Kanahan soidun oigani. He inausa, maitai anisi tanaraga parusila. Moi kharadu chingda kumthakri somda pombina. Chingi pasa maitai aikhoidi mayamgi taina phamni. Amana lalasu maitai aikhoida taina bani. Amana lalasu aikhoida taina bani. Dungani karaktani maitai aikhoida liplibasi ipa. Ibema yam khromi yam sina madu Kangadova nate. Chingdadi angambani lusingbu oiribasi. Aikhoina ngamle chingsida aikhoina kanglup khudingmaki lusingbu oigadoribani. Aikhoidi migi khongyade hingbudi pamdabanina. Wase makha tabagi kanabasu leiraroi. Tawriba thabaksingsina masinasu khudam utlibasini. Noi ani thuna sakro kumkhro. Numit chap yungba matamni pombiga nautonga du chingmai gi mafam amada phamlaga laphoi saringai atopa singmi kharadu thangten pairaga lauduna chenchilai nautonga pombiga du khangpre khangi moi ani du mafam marang khangna chenai chingmi singa du su moi ani du thangten pairaga lauduna chingmai du da koitan tanaki chingkhong gi mafam amadani pombi du chingmi kharaga tumina phaminari chingmi sing du su wangangdi pombi du su wangangdi Miku kharagi matungni chingmi nupa amana pombida. Nanau nupa do karisu tawroi. Pakhat patawgano. Chingmi ni thangten pai haidunasu aikhoibu sanga gumna ubasu langani. Isa gumi chingda lo leite. Aisu mapalamda larik laisu ningthina tamlakpa mini. Adubu chingdadi lo leite. Larik laisu gi mangal pangdabana ayamba oi. Angambana loni ningthongni. Maramasinani chingda angamba tanaribasi. Nanau nupado purakla male. Ihe mamai mamisi so amale ne. Karino tada maitai angangdu noina phubirabra. Pombina ipa gumba noina inau nupabu hingna tekla kaidana aigona sinai pirakpase masimuk nungaiba laiti. Nauton mapurak miyoi singi maraktagi nupa amana. Maitai nahasi masing phatene. Aigi inausiga punarak libanine iyamba. Tawbubudi aikhoigi mina khut tharubagini
Kona masin manawgi warise lirakanda tapthanaraklibani. Somda pombiga phaminariba ahal amana. Aikhoisu masin manawgi wari masena lire. Aina isa anida hainingbadi. Chingdasu noi layo. Tamdasu aikhoi lege. Punna leiminasi sini. Aina haininglibasidi. Isil inausa. Maitai isa anisi. Tampaki lambi phauba. Tekta kaiduna thinbisi. Mathong sadaba wakhal pikpa miyoisi amuk thenaraga soingamgani. Chingmi singduna masin manaw anidu tampak taba yamba lambi phauba thinbirai. Chingmi singduna masin manaw anidu tampak taba yamba lambi phauba amuk thinbirai. Moi ani thilakliba mafam adusu amuk masin manaw na cycle lotsilamba mafamdu oiramle. Nautona ije ai cycle inthorake. Nautona song maraktagi cycle du satorakpaduda chingmi singadu nokpasu yauri. Chingmi ahalduna nautona noklaga. Kayada songkraba maitai isano. Noi ani tekta kaiduna panthungpham yauko. Pombidu nautongi sabal mamangda phaina happa cycle gi yotuda phamlaga chingmi ahal singda. Chingi pasa nasai khoi chacharukhige ko. Chingmi isilinau sing isilinau anina amuk lakpada nungsisana leminaramuko aikhoi chaleko. Pombiga nautonga du chinggi angamba lambiduda cycle du yana thokthakre. Chingmi singdusu nokna chinggi lamda kakre. Asumna nauton amadi pombi masil mokwa anidu chingmi pukchel sauba kanglup anidagi thawai hingduna ahal anidugi mayum tamna cycle du thauraga chatkre. Matam kharagi matung chinggi rangsu lepkre matawa sumna chingda tokhai tanaramba kanglup khudingmaksu mahausagum punna laiminaba amuk haurammi. Taungi maitai singsu chingda khundaba yarammi chinggi miyoi singsu tamda khundaminarammi chingtam amata oiminarammi.